Sakhang basa makhal laman state sige yum sa sing chari basi tidong na ba export team mama athu matam na Manipur lak lagan ya Minister Syam Kumar Haili Taramathoi Suba Manipur State Film Award 2018 ge result Art and Culture Minister L. Jayant Kumar Lauthokre inak the leading in the best feature film namade Theatre of the Art na best non-feature film takre Janura Microfilm Manipur na lamdam signupi sing khakta da pithaga ba micro enterprise loan na mangasi Manipur Press Club na launch tawkre Amasung India Polo Team B Manipur na England Polo Team mo panjal tarit madi da maiki rupi do na Manipur Polo International Tournament 2018 gi winner oi kre Ma'am kurum jari adom yang bir impact news ne hauze pungja sa pabu maro pausing miam de pijari Istera sigi mapamaya mada yum de loiba sa sing mabu hogai dun chari ba sa si tidok na tongan ba ziba singi machat amasung food habit ki matang da ningthi na khanglaba mioi sing sa ba export team mama athu matam da Imphal thungler kan hana Forest and Environment Minister T.S. Syam Kumar Phongdorkli Hauzik wari befim masiga mari lenana Manipur lenga kamade mari lena ba loisang sing na paikaliba thabak thorum singi matangda paumi singna hangbuwang singi paukum pire dona minister na hai asugum thawong ase wild animal gi manung chanba sa makala mana chatharam yai hade ba sa makala se karama makal gi sanu haibado khangdok na ba lenga kamade mari lena ba loisang singi maikai dagi paikat pa yaba thabak thorum kudi paikat tuna lakli hiramasi gi matangda status de leiba miyam na ka hena mi pai tobi gano loinana wild animal na oigani haiduna thengnaba wild animal kudimak hatpagi thabak sathabigan wainasu minister na miyam da appeal torkli animal channel the expert oiba meeting na koina karamba sana si mong da sai ge habado adu ma khoi si finding out tawri nari khanari khoi khakta na khoi decide to yade expert mayam ma leiri si animal channel ge leiri graphic channel ge animal channel ge leiri si miyam je khoina expert mayam leiri si matang ki da adu moi miyam do gi wa discuss tawre adu moi Imphal thuna laani si mo da season ba hurani jam thuna khangma ngamani kadang ba khoi yen nganu ka sire kadang halami han taraga eta wild element me am je takata na heart film je masi I'm sorry so I request to the media to the people of Manipur please stop killing the wild elements Manipur ki tongan ba mafam sing da yum de yok pa sa sing hatok lam ki mi pai neri ngai da Thobal district ta su ok ma sa sing hatok tuna chathok lam lei thodok thokom da ki phang pau da district tu text mamang lai kai da leiba langpok lakpom nanau gi labuk ta saba okon da thamba ok ma sa ahum hatok laga chathok lam mane thodok thokom da Central Divisional Forest Officer na luching ma kangbu ma lak tuna kupna yengsin ki loina ok ma sa sing adu gi ma sa sing test tawnu na gi da mak pu ki Thaudoga sigi matangda Central DFO oiriba RK Amarjit na ngasigi thaudoga se sadong chabasa amana thon oigane hausi oiriba pim masida department gi maike degi kopna thijinduna export singda sample thaduna seng makhangna na bakan honari chairaga sida miyamna mi paiba tawbidrna na ba appeal torkli Imphal East District ki Andro Nagar Panchayat amasung Imphal West District ki Lilong Nagar Panchayat pu Mahut Department na Municipal Council or lehan lauthokre Mahut na thokpa cherolam gi matung ina Manipur gi Governor na Manipur Municipalities Act 1994 gi Section 3 subsection 1 gi makhada Municipal Council oina lauthokpani hari Lamdam asidagi mutkigadra haina mi painari ba moirang sai hari ba art makalasi yokan na bahona bada lamdam asigi luching ma singna yeng sanghaning magi apamba naha oiribi moirang sai saisakpi pinki saikomna mari lena ba singi pungning singsilakli hiramasigi matang impact news gi reporter khetrimium prem chana made camera person Bhumeshwar ani dagi akhana pautam mama Mangsilak lakadra haina mi pioneer ba pagi moirang sai hari ba sum laba art form se ngasi sangai festival gi open chaman numita hapta ka munda miyam da utuna yengbul lagba miyam gi puning chinchin khre unagadori ba se khoi moirang sai sibu sakpi khiba khoi artist asni ai gi ming pinki sai khom aduga ai bu takpi tambirak pa ozana bubok langa thel thoinu hojik thamai banda lei moirang sai hai ba se moirang gi wari tana singbul oraga semba mangthar aba khoi gi art form amane ado mase aina yamna pamjaruba bubokna sakpadu urubada aina yam pamjarubadagi Manipur da natana
outside country da ai contribute khara tawbe ai maitai macha moina Manipur gi damakta adumaina khallaga tawjakhibane अखोगी ट्रेडिशनल सॉन्ग अतैदगी खरा टॉप टॉप पे तोंगाले अखोगी लाई हराउबदा साइबा सिंगसिना अखोगी रिचुअल सॉन्ग अखोगी लाइटिन गे ओबा सैसकने दुगा मोरांग साइसिदा ना अखोगी मैतेगी पिक अमा ओइबा खंबा थोइबी गी वारी सिदा मागी तांकक म्याम अमा लैग्रे दुगा आइना ngasi सक्चरी पतांका असिना अखोगी थोइबिना कबोदगी लोय कारकपगी मतांगने isai sakpada akhoi masagi dialogue yaoba adagi expression man myam ama yaurokpa jagoi yaurokpa sisna magi top top pa kano ne na haijaningi hogli bu nargol singna moirang sai gomba haitare thai dei la ro chanabi sing sum kauksalak pa haitare sum mayam hek ubru chu khangadaba ado sigum mayam si yokhatnaba hojuk se moirang sai hariba art form se tamham jakada gadai lei aduga kari gai to honingi yokhatnaba idamakta masi yamna bhajaba question ne mangthara ba haise phajana mangthara ba art form ne hedi kanam ta sakpina ba leitre adui matungda I am buboki oina satra da bhairagadi nine aneshwari ne pyarani moeli lairi adagi mangka ai bubokta plap tamina jarapane aduda smaina aina sum akoina sum thakpa horakpadagi mayamna pambidana khara khara sum kana tamnabagi khotnabe mya hange adagi bubokta su mayama dum tamme adagi ka mangangsna laihui music lai ba mondas dum tamme adu ai gi so aina dum ai yam haizabdi natte du su mayamna sum nu shibidana sum angangai do sum takpi na ba khopi na ba har ai dum share dum tawe ai gi so aina dum share tawze do akhoi gi traditional folk song myam lairi maitai khatana tana akhoi tribal kanglup myam gi lairi masi se yokhatna bagi damakta makok thongba singda tawbiya ba mating tawbiyu na haijaninge lakpiriba mayam ase moirang sai hebese kaino khangdabasu mayam yarangani adu ngasi aina platform asida lepaga mayam da khajiktang oirabasu khanghan bangam base aigi di yam laibak phabane duga sangai festival sida sinbiriba dei program asibu sinbiriba singbusu yamna thagatchaninge thagachari aduga hairiba art form ase Manipur da yamna tangchalakpa yamna mangchalakadra haina miyam nim painaba maramna tungan ba leibak yoibu thoram sing tungan ba mafam hamna pangthokba thoram sing da sigumba art form makhala se happy duna miyam da khangan na bi honaragadi sigum loba art form ase kanmungam goni haibse ase thajabari loina lengakna ahenba miyang sangduna leiribu tungan ba Manipur lhongodi leglaba khogi indigenous art form kaya se yokhatpagi tangai phadaba du leide haibse tangse thamjage camera person Umesh Sharma loina promjari bai ketomem premsan Impact News Imphal Taramathoi Suba Manipur State Film Award 2018 ki feature film non-feature film among the Best Film Critic Award ki result sing ngasi lautokrei adil longjam na puthokpa inak leiring na feature film section ki best film ki mana loinana film ase director Manoranjan longjam na best direction ki mana phangba ngamkrei non-feature film section ki oinam dore na direction piba film division Mumbai na puthokpa Theatre of the Art na best non-feature film ki mana phangba ngamkrei loinana best film critic ki mana na yamem tombina phangba ngamkrei feature film section ki oina best actor ki mana na inakta leringai film da khab gi saktam langkiba RK Kaiku loinana best actress ki manana film asimakta thoinu gi saktam langkibi Soma Laishram na phangbangam ki sahi asigi Manipur State Film Award ki lifetime achievement award kangabam tomba piragani hanasu lauthoki ngasi Babu Prad leba art and culture minister L Jayanta Kumar gi office chamber da acham thorom magalona taramathoi subu Manipur State Film Award 2018 ki result lauthoki bani sahi asigi oina feature film section gi oina punam film nipan entry tauki non feature film section gi oina film ani loinana best film critic oina mioi ahumna entry tawraki
sahi asi oina singgi amadi maitai pangal gi oil film loinana best film book ki oina entry amata lakide thauramadu mari lena minister Eljent Kumar Fongdo kibada sahi asi gi oina film masing yamna entry laktaba asimak art and culture amadi Manipur State Film Development Society gi oina singnaba ma oire mathang sahida ching amadi maitai pangal gi oil film state award ki entry da changhanna loinana state gi filmmaker singbu pungning thaugatna ba akanba firef ama lowba chumgani Fongdoki Harba award asi lakli December mapanda MSFDS te pangthok pathorama mada yenthokani hari we need to make certain big investment am changi do akhoi gyan tamina ba su changi the commercial basis ta ngauri ba kangu sing ngau sun ka su gai di ma yaw dana ai ha se nga chau ba phana hona ba kan da lakanda masang macha nga macha chen ba phatabla ta pha pone tam it's a good symptom madugi marakta national level international level chikhalak pa ya makli poch am thor kani like national award marakta akhoi pawn gum ba ma yaw pa na ha bi se yamna thought invoking ideas ma yam ma thok pa pawn gum ba ma thok da ke why not in the next generation pawn gum makli mitra ko nangang thor eng khalo adu di amogen pharo da adu kamai sem ga de ke kai ba gum ba ki ideas sing jakoi chang ba ha bitai Haukiba October mangada Board of Secondary Education Manipur Voshim ge examination committee na thokiba notification magi matungina exam thagada candidates singi maming mapa amadi mama gi maming amasung date of birth semdokada laiba singi application form board asigi website www.bsem.nic.in dagi December amadagi fanglagani hana board asigi cherol man hairi Mapithel damna solaba upstream de leriba khunja singda compensation p khibaga mari lena bache sang sing pbin na ba ukhul district deputy commissioner gi matakta tha kiba RTI gi paukhum p khidaba madi chapsab paukhum phangandana case loisin khib gi matangda Manipur Information Commission gi state chief information commissioner gi matakta Manipur High Court RTI activist amana writ petition ama tha khre loinana chayol hom gi manungda paukhum pirakna na ba ukhul district ki deputy Commissioner Masung Manipur Information Commission State Chief Information Commissioner da Manipur High Court ki maikai ki notice na issue tau khre hiramasi ki matang nga sinungtil Manipur Press Club ta paumi sing unaba mada Imphal East ki AMZN-REGS ki ombudsman oiramba Wayangbam Zoy Kumar Fongdor ki bada RTI ki mateng lauduna marilena bache chang PB na ba auki kumjal sing ani taramanga gi December 12 da Ukhul District ki Deputy Commissioner da se tha ki bane adubu underground gi athingba aki akhang lai haiduna paukhum pi ki dabane masigi matang da Manipur Information Commission gi State Chief Information Commissioner da amuk public interest natte haiduna chapsab paukhum pi dana case loishin ki bane masigi matang da writ petition ma tharaba tungda tha sigi kuntarukta High Court na chayol ahum gi man da paukhum pirakna raba notice pi ki bane RTI activist amar achuma phangna raba hona bada apan piri ba mayama si kokna raba miyam amade marilena ba singna mateng pangbiyo haiba wafam ma ang thamlakhi athing bale ji kai no ha kan da akho gi lalu mayam amagi moi sie sing do moi hapai adu yeng ga matam da madu praja da nati athing ba kano piri je moi paisa demand tau jabani moi official ka adu di saka amle bani na lalu bagi adu gi athing ba eba mayam di saka na theng jagadam ne ba madu di akho gi wadi corruption ma tau gre sena tum da aramam tau gre pbi wai bane ba adu exemption mayam du madu kon ba ya de ba adu bu masigi order ji 2016 da tak matam da ngasai gi si information commissioner sina public interest na teka hairga adu ai kano haitare aina haijariba ground sing duman appreciate to bungam tadana information je pine na ba haigi deba man information pi on haigi basdi information pi de na bagi maram do pi hai bane information do pi de na bagi maram do ai on the pi hai bane ai information do pi hai bane te maram asina aina high court handak PIL ma thabani adu PIL nan tang kuntarukta nabi me tang kuntarukta moi information commissioner adu sarkar kambuda notice issue to gre athing bale ji kai no ha kan da akho gi lalu mayam amagi moi sie sing do moi hapai Mapan Suba Sector Assam Rifles Thawal Battalion ki kangbun togan operation singda lalobun hena chingnaba mioi ani fare hari Thawal Battalion amasung nongpok sengmai police ki apun kangbu amana ngarang nungdam kuki akoi bida chatha thi buhumba amada lalolup KNFN ki kadar ni haiba misakama fakhi ngasisu Thawal Battalion ki kangbu amana yaripok ki lerong thel pitra khulda chatha ki bathi buhumba lalolup PLA RPF ki kadar ni haiba amasu fabangam ki hari
Development Committee Herok Part 2 Gram Panchayat na sinduranga se Herok Part 2 Veterinary Ground da Pradhan Ward Member National Githakta Medal Loroklaba Sanaro Yamade Mark Wang na Fanglaklaba Mahiru Sing Okpagi Thoroma Pangtokre Gram Panchayat da Sinakon ba Mafam da Laiba Class 3 da Gina 10 Fawgi Manung da Lairik Tamliba Topper Student Sing da Su Manamatum Pido na Pugning Tawatki. Matang soida break emalojage break ematungda Nabaut Imphal gi General Manager PN Pravin Kumar ngasi Manipur Rural Bank ki kunmari suba branch Imphal West ki khumbong kethel da hangdok ki bagi paw amade Manipur amasung malam gi tongan tongan bi paw sing puduna lakchage Impact News bu miyeng taduna lebiu break ematungda mayam obuna taran oksari loinan bulletin sigi makhata bu paw sing miyam da pijari Nabaut Imphal ki General Manager PN Pravin Kumar ngasi Manipur Rural Bank ki kunmari suba branch Imphal West ki khumbong kethel da hangdok rei ngasi branch hangdok podu mari lenana Pravin Kumar na bank na miyam na paisa tungsin bagi hainabi thamhanduna lamdamasigi senmilon fagat hanmada chawbu mateng kya pangli loinana amuksu bank tagi miyamna lol kya logduna miyamna sinpham kya gi hawdok chanana balambi supiri ngasi hangiba bank asidagi lamdamasigi miyamna kanaba kya lobiyo amade bank ase matam pumbada hinghanna ba miyamna achawbu thodang lobiyo haiba wafam phongdoki. Manipur is the big problem is that finance is not taking place. Finance is not taking place at which it should be taken place. The reasons are many. One is like what we have to do. See, here in this respect, I request that all these people who have come from Kumbung to understand that banking is basically a trust and a relationship. What we need to do is to build this relation, to build this trust. Then you can ask for loans, they will be able to give that. Chanura Microfin Manipur na lamdamasigi nupi sing khaktada pithagadaba micro enterprise loan amangasi Manipur Press Club ta launch tawbuga mari lenana Chanura Microfin Manipur gi Chief Executive Officer PK Khuman na phongdorakibada micro enterprise loan asigi makhada senthang kaya lamdamasigi tongan bela lol itiki thabak tawzariba nupi sing da pithagadabane mioi amada lupa lising humphudagi na lupa lakh ama phawa pigane pithariba senpam asigi matengna makhoigi lalol itika made hingna gi lambida kharada oidabasum mateng oinarnaba hotnabani phongdoraki loinana sahi amma makhagi manungda senthang pithaduna lamdamasida nupi entrepreneur lising ahum puthokna pandamsu thamli haiba wafamsu thamlaki lamdamsida karbar macha macha tawjariba imaibel singna makhoigna tawriba karbar sidagi khare hena chawkhatpa ngamnaba aduga lamdamsidagi women entrepreneurs puthoknabagi da pandamda Chanura Microfin Manipurna ngasi akhanaba simit chintha senthang haina akoina khangnaba micro enterprise loan ase akoina launch tawjabane mase akoina hairiba akoige micro enterprise loan je akoina sahi ama makhai sida Manipur da imaibel lising ahungi masida akoina senthang je pinaba aduga akoige nupi lising ahum micro enterprise entrepreneurs lising ahum je akoina puthoknabagi pandam makhada akoina thabuk se packet Maoist Communist Party na loilam lenga ka masung state lenga ki mayokta lak de December ki tang manga gi ahing dagi tang tar ki ahing phawba numit ni chupna chathagada general strike damang sem sab loi de haba wafam thamlakli lona thinkrab la lo lobasina thokpa chirol mangi matung ina Bharatiya Janata Party BJP amadi Rashtriya Swayam Sevak RSS na Ayodhya da Ram Mandir Sabna agenda oiragade Manipur da sumong bahan khubam amade khurai ahongpung khubam ase khudakta sem gadamane Vermana Manipur Loksilakpa Zuko Tampaki Wathokta Lengang Tumina Laithokpa Manipur University da Ahing da Landaba Yerumna Mitamda Thombagi Kaisum Sangda Thamba Cybercrime Gimingda Miam Machil Mien na Bahona Banachingba Asina Mipum Kudimaki Thamoi da Pien da Pohale Karigumba General Strike Asibu Ngasigi Pale Belenga Kasina Singer of Kathoglagade RSS BJP gi Walker Amadi Luchingba Kudingmakta Bulletproof Jacket Yen Bangamgat Rahabo Yengani haba wahangsu thamlakli
Imphal West Chief Judicial Magistrate na belda thadokraba Kishore Chandra Wangkhemcha alias Wangthoibu maramamata pidana lenga sina fajinduna jail thamjinba simak leibak asigi constitution amadi miyoibagi hak ikai khumnadaba lenga asigi machat adu mayek sengna takchare state asida leiriba BJP na luchingba lenga asigi mayokta wangang bu miyoy khudimak phaduna jail thamgani haiba wafam leiragade lenga asigi mayokta wangang liba mahakpu phabiru law haina MLA khumukcham Joy Kishan challenge Tokray ngasi Thangwiban Kendra gi Congress MLA Khumukcham Joy Kishan kaisam thungda leba Kishore Chandra Wangkhemcha gi yumda chatuna yumgi miyoi sing unaduna maki maikai digi pangba yaba mateng pangani hana thazaba wafam thamlamki Manipur leriba media society na media gi mi em awa taraka da wangang ba kira abe stage se masidage na sathi bi stage ma leitris sarkar sigi mayok ta wangang pa khudimak jenda thamni habi wafam leragadi sarkar sigi matakta ngang ba mi em su ayak ne se ngasi Manipur praja mayam da haijari tawi tawdi habisu hekta media gi mamag da Manipur jima praja mayam wang da challenge tawna si sarkar sigi against ngang ba ai phani su phajau haibase en ngasi leiriba salenga asid aina openly aina masi challenge tawse ngasi gi pawgi mifam aduga mari lena Kishore san Wangkhemcha gi loinabi Ranjita na fongdor kibada ma ki mapuroi ba thadorok paga pung kunmari fawba fadringaida amuk maramamata yaudana yumgi miyoi singa report tawdana fariba se karigino social media da ma ki mapuroi bana abusive oibo wafam thamkibadu ngakna adu ngakta khanaduna leire Karigidamakta wafam adu thamkibno haibadu ki matangda miyoi amatana khanabidre haiba wafam thamlaki panma yabamana Kishore san Wangkhemcha November 13 Imphal West CJM Court Bel Thadorak Matungda November 13 ki numidangda Imphal West ki ASP office ta wari sana na yumdagi pukhraga sajiwa zelda thajin kibani Forest and Environment Minister T.S. Syam Kumana Imphal City Butaru Tananba City Ema Ohen Libasi Kumna Loktak Part Basu Taru Tananba Lekama Ohenduna Part Ki Taru Tananba Saktamadu Uhan Hana Manipur People's Democratic Front na Tokpachiro Lamada Kangalakli Housing Rimsta Medical Treatment Sathariba Japanese Masa Anigi Manakta Chief Minister Nongtumun Biren Chatun Yengshin Kray Panbayai Hokib November Kuntareta Dimapur Imphal Tamna Lakpa Bus Ama Kangpokpi District Accident Tokpada Japanese Masa Ani Edu Asokapan Nangkibane Makoyani Housing Rims Ki Surgical Intensive Care Unit Treatment Chathari Chief Minister na Dr. Singda Madi Rims ki Director da Best Medical Treatment Piner na basu khanghalam ki loinana makhoi ani Japan gi damag Imphal thadok ringi da Chief Minister Banglo da lakna na basu khanghalam ki ngarang gi Chief Minister gi khongchare da Agriculture Minister V Hankalian na madi PhD Minister L Dikhosu sarugya ki Sangai Festival ga mari lenana Zuko Valley da trekking chatkiba MMTA gi tracker sing Nagaland gi police na fajan kiba sing fajan kiba gi thaudok adu yaninda phongdok kalona na thu matamda thadok pana achumba oigani haina United Committee Manipur na thamlakli committee asigi chero lamana tracker sing fajan bagi thawung ase yumthangnari ba state ani gi marakta akai lakpa yai thaudok ase Manipur gi palam balenga kam de pale balenga na chapsaba ngamkhai gi waroi sena purak tabadagi thorak pani haina su maral sirakli nakalam romda Manipur State Council Communist Party of India na thok chero lamada su Thawong adu kana yaninda phongdok pagalona na athu matamda Nagaland police na condition amata yaudana miyoi sing adu thadorokadabani hena khangalakli Art and culture na aikoi malem na saktak pugi mathakta khunai ama buthaksi khasi leina thambada asoba thodang lauri hena Forest and Environment Minister T.S. Syam Kumar phongdorakli Sangai Festival ga sarukama oina Manipur Artists Association senduna tha sigi hokip tang kunmanga dagi hoduna ngasi fawba numit manga ni chumna Imphal East District ki Brahmapur nabam Guruwari bam mandapta satharak ba Ras Lila Festival Lotion Mugi Thoramda Minister na Wafam Masi Fongdoki Bane Minister na Makatana Hai Manipur Ladiba Art ki Chauru Pukai Yase Masak Thokna Amangata Laitana Tamna na Bachap Sab Thaudang Lauminasi Fongdoki Ladiba Namasi Santi Laitava Amadi Mirang Laiba Lanamorabi Adu Masidi Alabanimi Lai Guru Sunjingi Adu Makanganba Adu Matachi Kasi Ada mayam dengan sini tambah tahun perselaga Manipur santi rasa hasilai masih mak aku masih esok buat kalau mana
Mapangin lang ko ba tulis kaya kasi di Manipur ay napakanta. Rasila si yung makanta. Kuning kudo ka naso daite. Ado masih hadan na ginawi pa mo sila. Ato palipaki. Asaw-saw ba bihay pinapakanta. Ako rasila ni siyo ba fotografi pinaga kita si mayo ni kaya ko naman. Koy. Masih de ko kasi ba ang pamilya ba alam man live rules na. Ang top pili ba? Mangal sa pang ba? Masih man ato ibatik pa ba? Ako ilam na masigi, kalsa si Pak pagkakita ba ni. Festival asig manung chana sangai kanner na pandam na nomu yoiba voluntary blood donation awareness campaign kam donation camp masu ngasi lamboy khongnang khong daleba Manipur Trade and Expo Center da pangthoki camp adu towards tomorrow Manipur NSS Unit 1 and 2 Imphal College amasung Association of Voluntary Blood Donation Manipur Thawal District Branch kaloinana RIMS ki Department of Transfusion Medicine na sinduna pangthoki banai camp ase pangthokna abhona bada National Health Mission Manipur gi state blood cell na mateng pangki loinana camp adu da paumi yauna mahiroi ke ana EPK Festival asabi yeng balakiba Myanmar gi maitai sing okpagi thoroma mangasi kaisam thong top lerak ta pangthokrai Imphal Municipal Corporation gi corporator M Joy Chandran Sindhu na pangthokiba thoroma da ma ki maikai degi Myanmar degi lakiba delegate sing adu achamba khudol tamduna chaglena masu samina ki Amaromda Sangai Festival Sarugyab Lakiba Bangladesh ki Maitai Sing ngasi Manipur gi ningthau laisem sana jawbaga konungda unakre ningthau unabagi thoramaduda Sarugya kiba Manipuri Cultural Complex ki convener L Zoyanta Kumar na Bangladesh ta leire ningthau marjit ki khuba masi mangki ba yana leire masi athu matamda samjil haningbagi wafam thamlaki Ningthau unabagi thoramaduda Patriotic Writers Forum Manipur gi Secretary Rakesh Naurem Wari libagi Sangit Natak Academy Awardee takalamam Sam Kanaya made Senior Narrative Arts ki artist Konthauzam Kunjosu Sarugyaki Senapati District ki manung chana maram khulgi nupi oi bisingi nat ki fizet lighting aki amo sem dan harok tayam phongdok po oina sahi amagi manungda amukhak sajaba mangkang hariba zagoi ase ngase sangai festival ki cultural program gi sargam oina utuna maram gi nupi oi bisingi oiba top topa zagoi gi kumai ase miyam da masak takre hiramasida Impact News gi reporter Ketrimium Premchana made camera person Vumeshwar ani dagi paudam mama Akoisi asigi dansi maram gi dance hai kaubne akoi maram londa mangkang haibisi nupisi nungaina laiba numit aduda pajana lig gumba pajana decoration tawraga adu numit duda beauty contest gumba dogo phajaba nupi marak duda laisabi marak duda kana na phajabra haibidu so koi maram traditional walna adu numit duda dum kanbani laisabi koibo April gumada adu aida koina dum sisi kumai tawba koina festival oina dum tawe This is the only festival in Manipur that we celebrate, that is Maram. So this is a very unique. On this day, all the children, they dress up in ornaments and whatever they have, they will come to the ground and they will come and sing the song. And even the married, those who are engaged and those who are the newly married, put this dress and they will come and join this festival. Hawalagliba kogi youth singsina sigi jagoi sigi matangda moida knowledge leibra moida haidi jagoi singsi pudum popular oin tawribra hoi ojikandi ekoi maram kolen circle women association hairaga ekoi gi circle amale aduguina neti April duda ekoi gi mangkang haibse observe tawni aduda laisabi miyam si macha wirasu ahan wirasu adu numidi dum training tawbasida hojikdi angang koi loina adugi knowledge di leire mimiam ne dum yumda dum sanaraga leire dum
नुंगाइजे दुगा कोगी सेनापति की मराम की हाइबा कोई नपी सिंह की अकेमुगे बा सुमलबा जगोई मखल हाइबा तारे नपी सिंह हराव पोंदोक की सुमलबा जगोई मखल से हौजुकसु ngaktuna हाइबा चनबी सिंगाक्तुना थमले हाइबने लोनेना हाइबा चनबी से संगाई फेस्टिवल की सुमलबा सरुक अमैना पांथोकपा सिदा मियामदा मुकेना खंगनदुना मणिपुर तोंगान तोंगान बा अफमद खुंदारिबा की फ्रूप सिंह की जगोई सिंह से मसक ताकले कैमरा पर्सन गुरुमें बुमे सोशल मोलोना बाउंजरी वाई कितमेम प्रेमसान इंपैक्ट न्यूज इम्फाल हौजिक सानबगी पाउदा इंडिया पोलो टीम बी मणिपुरना तरानिथोय सुब मणिपुर पोलो इंटरनेशनल टूर्नामेंट की विनर ओइख्रे ngasi imphal gi mapal kangjibung sanakiwa final match aduda india polo team b manipurna england polo team bu panjal taret madi maithi ba pi bangamki winner oikraba india polo team b manipur gi sanaroi p ojit na panjal mari th kaw na panjal ani lonana s bimol na panjal amaga chanduna winner oikibanei lonana winner oibaga lonana trophy memento ga lonana besel gi manal palak amagi phangbangamki runners up tauraba england polo team gi sanaroi george morna panjal ani lonana ben eli amadi henry moore ani na panjal amamam chanbangam ki lonana trophy memento ga lonaba sel gi manal palising yang khai gi mana fangbangam ki sathaki ba polo international sida ex polo club wangkhai gi thangon ayang bana best pony aduga imphal riding polo club ki loya amasung mpsc gi sanabi anina ani suba madi om suba best pony gi mana sing fangbangam naki Taranithoi suba Manipur Polo International asige khwaidagi phaba sanaroi gi mana aduna England Polo team gi sanaroi George Selton fangbangam ki Polo tournament asige ngasi loisin gi thoromaduda Manipur gi governor Dr Nazma Haptullah Manipur Legislative Assembly gi speaker Y Khem Chanamade Moirang AC gi MLA P Sharachandra ga loinena MHRPA gi masak naibe mioi kyan sarugya ki Manipur Horse Riding and Polo Association is Sindhuna Imphal gi mapal kangjibung pangtok liba Polo International Tournament sida United States of America, England, Uruguay, lonana India Team A amadi India Team B Manipur saruk yaduna Malim gi thakta pangthokpa Polo masana gi changdamnaba sida saruk yaki Shanghai Open Men's Tennis Championship ngasi loisin krai ngasi lampel patalaiba IDTA Tennis Complex sanakiba Championship asigi men's singles ki final da Brozen Becker bu point taruk ani da maiti ba piram laga Championship asigi winner oiba ngamki winner oi kraba Brozen na LED 24 inch ki TV ama trophy ga loina na sale gi mana lupa lising taruk loina na runners up taura ba Becker na trophy ga loina ba sale gi mana lupa lising ahum phangba ngamki Men's double ki winner oi ki ba Brozen amadi Rivascar anina trophy ga loina ba sel gi manalo palising taruk loina na runners up tahora ba N Premji masung Y Lilenzi anina trophy ga loina ba sel gi manalo palising ahum phang bangam ki championship ba sida under 10 girls ki winner na ZA Ava loina na runners up na TH Eve thoina ta ki ba loina na under 10 boys ki winner na K Sohan loina na runners up na Dhan Ras Ace na ta bangam ki Under 14 girls ta L Nandini amasung Y Thoibi anina winner amasung runners up ta kibaga loina na under 14 boys tana Vicky Sagolsem na winner loina na Shankar Haishnam na runners up ta ki Nupa masa amadi nupi masa gi winner oikraba sing da trophy amadi certificate ka loina na sel gi mana lupa lising ani loina na runners up ta ki basing dana trophy amadi certificate ka loina ba sel gi mana lupa lising amamam khudol tamki Manipur Tennis Association mi makada Imphal District Tennis Association na Sindhuna chathaki ba tennis championship asigi ngasi loisin gi thoromaduda father of modern tennis in Manipur haina khangnariba Manipur University ki administrator Journal Singh IAS Eastern Motor ki proprietor S Pritam Arun Enterprises ki proprietor TH Arun Kumar Salai Holdings ki vice chairman N Vishwajit amadi Eastern Suzuki ki proprietor S Haridas ka loinana IDTA gi masaknai bi mi kyana saruk yaki And I'm so happy to see our who have given financial contributions to make sure that the young players have interest in the game and they keep on playing well and we are able to produce better players. My congratulations to all the winners and all those who participated and many thanks to the donors. It's only recently that we find good people are coming forward to contribute for the game. I had not seen it long back and it is one of the very encouraging sign for our
sports industry. And I also congratulate the IDTA office bearers who have done wonderful job in organizing a tournament. And from my side, assure them that I am Singjamai Kendra Kankut Team Ena Ahanba Oinam Charlie Singh Memorial League Come Knockout Kendra Wise Kang Tournament Ki winner Oikray Manipur Kang Association Being Makada Singjamai Kang Association Sinduna Singjamai Singa Matakale Singjamai Kang Singha Sanakiba Tournament Sigi final match Duda Singjamai Kendra Kankut Team Ena Wangoi Kendra Kankut Panjal Tarataruk Taramari the Mighty Piramlaga Tournament Sigi winner Oibangam Ki Sathaki Kang tournament sida Singjamai Kendra Kankut team A gi Sanaroi L Nabakumarna best Lamtha Lonena Kankut asigi Sanaroi R K Imochana best check Faigimana Lobangam Naki Kang tournament singasi Lotion Migi Thoromoda Infal College ke principal Dr. M Priyoberta Singjamai Kendra Kankut ki advisor ASM Sundaramadi DM College ki retired principal M Ivol Galoinana Manipur Kang Association ki masak naibumi oikyana sarugyaki Oinam Romena Maki Apopagi Mingda Kachabakang tournament sida Manipur ki tongan tongan ma kendra singda ki lakpa kang kutara humdoina group mari thong khaido tuna league match singda saruk yaki Kunmapan Suba Dhanamanjuri Invitational Kang Tournament ki final match Sanar number same Sab Loikre Ngasi Kumalampag Sports Complex ki Kang Sang Sanakiba Tournament Sigi Anma semi final da Haila Kandi Kangkud Kasharna Aku Kangkud Thangmaibon Bupanjal Taranithoi Taramathoi the Mighty Piram Laga Tournament Sigi final Changmangam ki Kang Tournament Sigi Ngasi Sanakibani Shu semi final Lana Gopal Dev Kangkud Yaskulna Ziribam Kangkud Bupanjal Taranithoi Tarada Mighty Pi Kibagalonana Gopal Dev Kangkud Yaskul final Changmangam ki Manipur Kang Association Sindun Chatharib Kang Tournament Sigi Group A da Gopal Dev Kangkud Yaskul Nikon Kangkud Nilakoti Yamade Haila Kandi Kangkud Kasharga Group B dana Ziribam Kangkud Kasar Kangkud Assam Amasung Assam Kangkud na League match singda akan melamba tauna ki Kang tournament sigi hayeng Kumalapag Sports Complex ki Kang sangda final match sanaragani Ahanba state level Namarapam Dhiren Singh Ace Group Boys and Girls Artistic Gymnastic Championship ngasidagi pangthok pahokray ngasi harangoithong bazada leiba SWC Community Hall the on Manipur Gymnastic Association sinduna pangthok pahokiba championship asigi hawdokpagi thoromaduda Manipur Legislative Assembly gi Speaker Y Khemsan All Manipur Gymnastics Association gi President amade Gymnastic Federation of India gi General Secretary Dr. S Santi Kumar Imphal Municipal Corporation ki Mayor L Lokeshwar Galoinana Association asigi masak naiba miyo kyana saruk yaki championship asida nupa macha gymnast kunma thoy amadi nupi macha gymnast tarahum doina saruk yari hayeng championship asigi makhata competition sing pangthok lagani Humpu Mari Suba National School Games ki under 14 Boys and Girls Taekwondo Championship hayeng lotion bagi thoram pangthok lagani School Games Federation of India mi yang makada Department of Youth Affairs and Sports Manipur Sinduna Kumalampak Sports Complex the Taekwondo Training Hall dengan sisana ki under 14 Boys 29 to 32 kg da Manipur gi a Prithi Raj na gold loina Madhya Pradesh ki Set Lodhi na silver medal lobangam na ki loina under 14 boys 21 to 23 kg dana Manipur ki S Tondon mana gold medal loina na CBS gi Roshan Kumar na silver medal lobangam ki Zathariba Taekwondo Championship asigi under 14 boys 35 to 38 kg da Manipur ki M Kevidan na amadi Haryana gi Umang Sengla anina gold amasung silver medal amamam lobangam naki Taekwondo Championship asida India ki tongan tongan ba mafam kuntra dagi nupa masa sani maripu humdoy amade nupi masa chani kunmapan puna sanaroi chamanga tarani thoina Taekwondo ki tongan tongan ba masana singda athoi ahen tanari matanga shoda bulletin ase tension jadringi mangoina headlines amuna pijari Sakang Dabsa Makalaman State Sigi Yumsa Singh Chari was Tidong of export Timam to Matamda, Manipur that Laklak and Hana Minister Sam Kuman Hairi.
Taramathoi Suba Manipur State Film Award 2018 result Art and Culture Minister L. Jentukmana Lautokre inacta lady in a Best Feature Film Memory Theatre of the Art na Best Non-Feature Film Takre. Janura Microfilm Manipur Lamdam Signupi Sinkata the Pitagada Micro Enterprise Loan Mangasi Manipur Press Club ta launch Tokre. Amasung India Polo Team di Manipurna England Polo Team Panjal Taret Marida Maiki Pi Manipur Polo International Tournament 2018 gi winner oikre.